Awonba Manipur Newspin Haiba Facebook page na Erang Thokhankhibani COCOMI. COCOMI na handak ta wahang taruk yauba cherol amamam pisinanaba sinkhiba miyamgi rally da akaya toy Thokhankhiba amasung Erang Thokhankhibadu Awonba Manipur amasung Newspin Haina mingthonba Facebook page ani khakna Thokhankhibani Haina COCOMI gi wangangloi nahakpam santa na paumising da phongdokhre. Mahak na haiki social media gi platform lana sizinaduna COCOMI bu miyam da lana uhanba amasung Erang Thokhankhibagi damak hairiba Facebook page ani asigi mathakta logi oiba thabak laukhat pinaba Manipur police awakat khrai. Haujik fawbada police ki maikaidagi Meeoi kaya fagalabagi haibadi chapchana khangdre. Meeoi kharana COCOMI lot khrai. COCOMI sel sare haibana chingba maral sirakhibagi chapchaba khudam changdam miyamda piyo. Madu piba ngamdragadi hairiba Meeoi natraga kangbu adu miyam khangna maru phuktoklaga hundokminaba ama change. Makhoi asina iramda masibu kangkhong sahenbada chawna mateng pangsinbada natana Miyamgi achumba ihaubu nathaina bohnabada chawna mateng pangselle. Mahakna makhata na hai lamdam masida thogliba ihau asida media saraga blogger kaya amasu yauksile haibasi khangle. Changselibe ihau asigi achumba du khangdana maduda makhoigi aningba mot pibana ihau asibu aranba lambida satkinabagi thawong amasu miyamda uhalle. Masigi thawong asi lepu. Lakliba May 3 pangthokkodoriba public convention da club organization singna makhoigi mot thambiu haike. Ukhrul da Kuki Militantsinga Nongmei Kapnabada Naga village guard ki Meeoi mari Sokle. Ukhrul district ta ngasi ayuk pung 10 minute 30 rom tabada Kuki khulai paiba Militantsinga khut thoknabada Naga village guard ki Meeoi mari asogapan nangle haire. Ringwi village protection committee gi information and publicity cell na thadorokpa warwala man hai suspension of operation su khuyak pina duna leiriba Kuki Militantsingna afaba makhal gi khulai sizina duna Naga village guard sing de attack chatharakibane. Ringwi Naga village ngak seliba volunteer singda chatharakhibe attack aduda Meeoi mari asogapan nangkhe. Kuki khulai paiba singna mafam aside attack chatharakpa handakna ahanba natte. Ahing nungthil naidana Nongmei round kaya marum kapsilakhibana maram oiraga mafam aduda leiriba nupi angang yauna mafam aduda leiriba singda chawna mi paiba pokhalle. Mataw wasumna micham miyamda ngaihak leitane attack chatharakpagi thawong asina kanglup anigi marakta chawba wathok ama thorakpa yabagi phibamda leire haire. Ing chikna laijaramba Ringwi village amadi akoibagi phibam singda laingaki mari leinabo authority na matik chaba security piduna ngakpi senbibagi thabak paikhatkadabani hainasu village protection committee gi maikaidagi phongdorokle. Awang Nongpokki Statesingda Akanba Nong Chugani haina orange alert Laothokhre. Manipur yauna north east ki Statesingda lakliba numit nini asida Akanba Nong Chugani haina orange alert Laothokhre haina Indian Meteorological Department IMD gi report aman haire. Amaromda Manipur gi mafam ayambada ngasi akhak arau yauna nong churaba yai. Center asina thokpa cherol na hai mafam kharadade pungda kilometer 30 dagi nifu phauba yangna nonglei nongsit sitpaga loinana nong chugane. Phibam asi lakadoriba numit humni dasu mayok nagani haire. Report asina hai Manipur, Assam, Nagaland, Mizoram, Meghalaya, Tripura amadi Sikimda Akanba nong chugane. Amaromda Himachal Pradesh, Punjab, Chandigarh, Haryana, Delhi, Uttarakhand, Bihar amasung Jharkhand da ngasi akhak arauga loinana nong churaba yai haire.